United in action to rescue and achieve the SDGs for with and by persons with disabilities Haibahiramda International Day of Persons with Disability ki Tharam Department of Social Welfare na Sindunangasi Palace Compound Labor Maharaj Chandrakirti Auditorium da Pangtokre Tharam Aduda Social Welfare Fisheries Skill Labor Employment and Entrepreneurship ki Minister 𝐏𝐿𝐒 Handloom and Handicraft Government of Manipur ki Chairman Su Oiriba Lamlai AC ki MLA Khomantabam Ibomcha Manipur Electronic Development Corporation ki Chairman Su Oiriba Patsoi AC ki MLA Sapam Kunjakeshwar amasung Social Welfare ki Commissioner Ningthauzam Geoffrey na Thoram adugi atoiba mithunglen sing oina sarugyaki Thoram gi sarukama oina disabled persons singna mayhum Moroccoba theater play amasu utki Mafam kayadagi lakpa NGO sing Social Welfare ki staff sing persons with disability na sarugyaki Thoram aduda Social Welfare Minister 𝐏𝐿𝐒 na hai ngasigi numit asi malem sinba thungna International Day of Persons with Disability haina thoram pangthoknari Manipur da su ngasigi numit asi yamna maru oina lobaga loinena disability singi oina thoram asi pangthokpani lamdam asida irang leirabasu tawdaba yadaba ithoni khanna disability singbu puning thogatpa oina thoram asi pangthokpani loinena disabled singna utpa mayhum morok haina thonba theater play asida Maharaj Kulachandrana Kalapanida punsi pikam nakiba adugumba drama ama disability singna ulakpa asida makhoibu thagatpa phongdoki 시기 프로그램이 아주 챌린징 오고 더러움 뭐 하다 그런 것이 저희가 디스니가 산업 드라마 아니 뭐좀 모로가나 모로가나 네 거기 디스니가 집에 들어가는 거야 원하스 콜레전이 그거 마나 칼라파니가 마이 것이 아니라 거기 우리가 팀보다 하이다 그래서 챌린징